ꯑꯁꯦꯡꯕ ꯆꯨꯝꯕ ꯋꯥꯅꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯃꯆꯥꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯍꯩ ꯆꯥꯕ ꯋꯥꯏ ꯑꯗꯨꯕꯨ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯏꯁꯥꯒꯤ ꯏꯍꯩꯗꯤ ꯃꯤꯅ ꯂꯧꯕ ꯉꯝꯃꯣꯏ 이신 그 닥쳐나가 먹고 와야겠네. 이네 시계 잡아서 아무튼 오게 싫어 이봉아 ꯑꯗꯣ 이네 ꯑꯩꯁꯦ ꯂꯨꯄꯥ 2 ꯈꯛꯇꯪ ꯌꯥꯎꯋꯦ ꯑꯗꯣ ꯌꯥꯔꯒꯗꯤꯅꯦ ꯑꯩ ꯄꯩꯁꯥꯁꯦ 야로 야로 안테 능 진짜로 사이다 영딩디고 ꯁꯤꯅ ꯑꯗꯨꯝ ꯂꯧꯈꯤꯕ ꯌꯥꯒꯗ꯭ꯔꯣꯅꯦ ꯑꯩ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦ ꯆꯠꯂꯣ ꯆꯠꯂꯣ ꯗꯥꯎ ꯌꯥꯗꯣꯏꯅꯦ ꯁꯛꯇꯥꯁꯦ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯍꯧꯔꯒꯦ ꯑꯩꯗ 와래다 마닝 두칸에 ꯆꯠꯂꯒ ꯀꯩꯅꯣꯝ ꯆꯥꯔꯨꯕꯅ ꯆꯨꯝꯃꯅꯤ ꯁꯨꯝ ꯊꯕꯛꯇ ꯁꯨꯔꯒ ꯂꯩ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯆꯥꯗꯤ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯃꯁꯤ ꯑꯩꯕꯨ ꯍꯥꯏꯒꯗ꯭ꯔꯥꯅꯦ ꯑꯃꯨꯛ ꯍꯥꯏꯔꯒ ꯄꯤꯔꯛꯇ꯭ꯔꯒꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯕ 이나 시 골 왔어 이네 시 그야노 아니지다 아니다니 아니 삐로네 아니지다 그야노 삐로네 님 부겠더니 엠푸네 암나 들어냐 시 양크질럭시 야이네 야니 사야 이네 ꯄꯩꯁꯥ ꯌꯥꯎꯗꯅ ꯆꯥꯒꯅꯤ ꯈꯜꯂꯨ ꯑꯩꯇꯅꯦ ꯀꯥꯏꯕꯅꯤ ꯃꯁꯤꯗꯩꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯥꯒꯦ ꯈꯜꯂꯤꯕ ꯑꯆꯥꯄꯣꯠꯁꯦ ꯁꯣꯏꯗꯅ ꯆꯥꯒꯅꯤ 누밋 흠니 레이러버 마뚱다 자히 리싱 아니 레이러버 마뚱다 이네 난 ꯄꯣꯠꯆꯩ ꯂꯣꯏ ꯁꯨꯔꯕꯅꯤ ꯑꯩ ꯂꯣꯏ ꯂꯧꯔꯕꯅꯤ ꯁ꯭ꯋꯥꯏꯗ 좀 ꯊꯝꯃꯒꯦꯀꯣ 이네 ꯁꯦ ꯏꯕꯨꯡꯉꯣ ꯁꯦ ꯅꯪꯒꯤ ꯆꯥꯄꯣꯠꯁꯨ ꯂꯣꯏ ꯂꯩꯔꯦ ꯑꯁꯤꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯟꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕ Music